BJP की लीडर्सिंग अकनबा वाफम ताबदा MLA सिंह हुमांग कांगनरे लेंगाक सेमद्रिंगैदा नुंगसिनना लेमिना खो खंगलकले मणिपुर की BJP की MLA सिंह सेंटर की लुचिंबा सिंह कौरकले गवर्नमेंट अमा अथुबदा सेमलकनी हाइबगी थाजबदा युमफम ओइरगा हराव हरावना दिल्ली दा चक्रगा सेंटर की लुचिंबा सिंह के अकनबा वाफम तारुबदा MLA सिंह हुमांग कांगनरे BJP की जनरल सेक्रेटरी ऑर्गेनाइजेशन BL संतोष अमसुंग नॉर्थ ईस्ट की कोऑर्डिनेटर शामिल पटाना सियालाउ कुनांगरांग न्यू दिल्ली दा लेबा पार्टी असि हेड ऑफिस पुंग अनि सुपना मिफम तका फंख्रे मिफम अदुदा टेक्नोपोल एसी की MLA लेटपाउ हाउकी साइकोट एसी की MLA पाउरियालान हाउकी अमसुंग थालोन एसी की MLA बुंगजागिन बाल्टे दी सरुक याखिदे थाजबा याबम फमदगी फंगबा पाउगी मतुंग इनदे मखोइगी दगनबा मियोइसिंग असि अना यावबना मिफम अदु यावखिदबने हाइना चिरोल अमना थारखे अदुमपु मकोय अनि दिंगारांग सो अदुम दिल्लीदा लेबा ओके पाव असिना मखाताना हाई पुंग अनि रोम वारी सानाबदुदा मणिपुर की इंग तप्पा हंजिलकनाबा यामना कन्ना होनागदबनि हाइना सिनरखे मरु ओइना कुकी MLA सिंह मैतै MLA सिंगा तानारगा मणिपुर लेजिस्लेटिव एसेंबलीदा हाना लाखनगदबनि मदुदा थोलकपा याबा खुदोंचादबसिंग अदु MLA मसाना थेंनजगदबनि समना हायरबदा कुकीना येतपदना कुकी की MLA सिंगना ताइनजगदबनि मैतैना येलकपदना मैतै MLA सिंगना थौदांग लौजगदबनि मथौ ताबा सेक्युरिटी लौरगा एसेंबलीदा हाना पुनगदबनि ngasidaginna mathang sahi gi January 13 fauba Hindu gi oina lai chepa matamni maramaduna January 13 fauba masigi manungda masak thokpa thabak ama hana uhangadabani karigumba wafam asi thabak to onthokpa ngamdrabadi karamba matam fauba assembly dissolve tawraga thamgadabge haibadu nakhoina adum khangjau Kashmir da sahi ahum hena PR thamkhibadu ningsingu haina yamna kanna warning tawrakhe pau asina hai Kuki naga amasung maitai gi MLA sing punna unaraba tungda Kuki khakta gi oiba MLA singa maitai khakta gi oiba MLA singa tongan tongan ba mifam pangtokhe mifam aduda government ama semaningbagi apamba lei adubu masak thokpa ingtapagi hanjinabagi phibam amadi nakoina uhangadabane karigumba marai matang tawraklagadi nakoigi mathaktasu akanba mijeng changani haina kihalaki haire BL Santos ki akanba wafam mayam adu tarubada MLA sing mi paiba phaunake government ama semangani haibagi harau na chaluraga polum ama nansilakpada Humang Kangnare atopa pawgi likulamana hai ngarangi mifamodu da Kuki gi MLA ahum charuk yakidabadugi manungda ani adu amadi makoibu loiba khulai paiba kangbu amana yamna kana athingbu pirakpadagi mifamadu yawba ngamdaba oiramgani haina lawi masimakna Kuki jo Singgi maraktasu nakpak tanabagi fibam ama ure haike Laisin thangbadagi flight nimpu cancel tawkre chahumna matam thengtakre ka hena laisin nongphai thangbana uba ngambagi chang hantarakpadagi Delhi gi Indira Gandhi International Airport of flight nimpu cancel tawkibaga loinana atopa flight chahum rom hena matam thengtaba paikre Flight ticketing website flight rather kunmari gi matung inade flight chama hena cancel tawke ngarang ayu angan bada ka henba muong da laichin nongphai thanglakpada gi uba ngambagi chang hantakibana maram oiraga Delhi airport tagi paikada flight sing cancel tawkre capital city gi mafam sinba thungna laichin nongphai thanglakpana maram oiraga airport ki runway da uba ngambagi chang hantarake plane paikat pa amasung landing tawbada khudong thiningai oi haina khanbadagi flight sing cancel tawkibani haina IGI International Airport की statement अमन फोंदोके लैसिन नोंपाई थांगबगी मथक्ता दिल्ली की नुंगसित मोटपगी चांगसु तमतमना वाखलकले ngarang ayuk pung 3 tabada capital city AQI 457 oike Myanmar की former MP amana Manipur da Kuki Militant group nipan gi Luchingba oiri Indian passport pairi voting rights sufangle Haukiba sahi lising samapan marfutara da Myanmar da member of parliament MP oramba Myanmar citizen Thangalian Pau goite hauzik Manipur da Kuki Militant group nipan gi Luchingba oibatanatana Indian passport pairi amasung voting right fangle haina report amana haire India की इंटरनेट सिक्योरिटी का मरी लेनेना इंडो म्यांमार बॉर्डर फेंसिंग असि यामना मरु ओइबा अमा ओइरबसु क्रिश्चियन बोर्डिंग सिंगना बैक तौबा कुकी जोमी अमसुंग मार मिलिटेंट ग्रुप सिंगना इंडो म्यांमार बॉर्डर फेंसिंग अमसुंग फ्री मूवमेंट रेजिम की मायोक्ता लेरिबसि की मरु ओइबदी सांगलबा मतम असि इंडो म्यांमार बॉर्डर की ओपन बॉर्डर सिंगदा नकल अनिमकी मिलिटेंट सिंगी प्री मिलिटेंट रूट अमा ओइना लेरखिबा असिननी मणिपुरदा हौजी इंडिया गवर्नमेंट का सु साइन तंगोदना शांति की वारी चथरिबा कुकी मिलिटेंट ग्रुप नेपाल असिबु लुचिंगलिबा थांगलियान पावगोइते असि म्यांमार नेशनल ओइबतनतना इंडिया दा लैदुना लेबाक असिदा तोंगान तोंगान बा एंटी नेशनल एक्टिविटी क्या अमा चथबदा हक्थेंगना सेनै अदुबु हारिबसिंग असि इंडिया गवर्नमेंट ता खंगलकपदगी हौखिबा सही 2018 दा
Myanmar nation amana matau karamna Indian passport pairam libano haibasigi matangda inquiry ama chathakre report amagi matungina hauzik India ga su sign taunariba Kuki Jomi Mar underground outfit singya punba umbrella body ama oiriba UPF ki constituent and partner ama oiriba ZRA egi president oiriba Thanganglian Pauguite asi Myanmar citizen amane masigi matangda Bharat Sarkar gi Home Ministry gi makaidigi Manipur Sarkar gi Chief Secretary da notice saptaguna Myanmar citizen oiriba Thanganglian Pauguite na matau karamna Indian passport param libano haibagi matangda matik saba pakhom piraknaba khanganba laikre Thanganglian Pauguite asi Myanmar gi Sin state ki Tenzang township ki Palmon village dagini loinena English ngotama pan marfutara da Myanmar da Jomi National Congress ki candidate ama oina Myanmar gi MP oina elect tokibani Madumakpu mahak phagani haina kibadagi Myanmar thadokuna senkibani Home Ministry gi makaidigi makhata na hyriba ZRO gi Luchingba oiriba Thanganglian Pauguite asi English musama pan marfutara manga dagi hauna Manipur gi Swasampur district ta lairakibani matam adudagi ngasi phawba Thanganglian Pauguite mahaki pongnapam lamdam oiriba Myanmar da chatre Myanmar citizen oiriba Thanganglian Pauguite asi Indian passport paibada natana voter ID card paituna Indian citizen ama oina vote hadabagi hak phawba fangle mahak natana mahaki imung manung phawba Manipur gi voter oina register tori amaromda India gi international security ga mari lenena hauzi Indo Myanmar border fencing khabagi thabak yamna kana chathari India gi north east sing amasung Myanmar ga lona ba kilometer lising ama chatruk ka nipu humdoi sangba Indo Myanmar border fencing khabagi thabak asina maram oiraga lakatori ba sahi taragi matungda di border asi lanthok lansin yadaba Ikoi koisilaga lairagani Bharat Sarkar gi Cabinet Committee on Security na border fencing khaba yauna border da lambi sembaga mari lenena mamang sahi lisingani kunmari gi marsada lupa crore lising kuntra mathoi kaithokpada ayaba pikre loinena mamang sahi lisingani kunmari gi December dagi hauzik phawada Indian Authority na India gi North East State ta leiriba Myanmar National lising nipuni thoi kadai da leiriba ge haibadusu mapping tawba loikre hariba myoi sing asi ayambana Mizoram amasung Manipur gi Singgi district singda lei haiba Home Ministry na sabsana khangbangam le hairi Governor Nasir Lauguna Home amasung Police Department ki oina state level conference pangthokre Manipur gi Governor Ajay Kumar Balana chair lauduna Imphal gi Lok Bhavan da Home amasung Police Department ki oina state level conference pangthokre conference atu da mapung oina mamang tha November 19 dagi 19 fawba Raipur da pangthokhiba lebak asigi DGP Singh amasung IGP Singgi oiba conference adugi outcome sing atuda mijeng thamlaga yamna kupna khanaki hairi Lok Bhavan gi Governor Secretary tagi thadorak pachirola mana hairibana conference atuda Manipur Police ki DGP Rajiv Singh na Raipur pangthok leba conference atuda lebak asigi Prime Minister amasung Union Home Minister anina recommendation tokhiba kaya adu Governor da ningthina briefing tawduna mayek sengna khangan ki BJP gi makairi gi makhata na law and order gi fibam hena Mampangan kangkhat hanba counter terrorism left wing extremism NCORD disaster management and civil defense forensic science papanga kangkhat hanaba nupi singgi safety march agitation sing management tawbalone na lebak asigi criminal sing mausagi punsida amuk hana purakna bagi road map ama semba yauna conference aduda khanakiba marueba area Singh adugi matangda mek senga thamki DGP gi makaidigi Prime Minister Narendra Modi na lusingduna drug free India ama oina ba aduga Union Home Minister na lusingduna National Security gi matangda khanakiba kaya adusu conference adu mamutana briefing tawkhe DGP gi briefing tawkhiba Singh adu mamut Tana taraba tungda lebak asida drug free society ama ohenaba Prime Minister na rakholak lebak khongthang Singh aduga mari lenena drone amasung AI based tools sing yauna state of the art technology singi kuthangda surveillance hengat hanaba akanba instruction pike rena police personnel singi capacity building amasung hands on training pibagi tangai fadaba wafam kya sumek sengna thamki conference aduda Manipur Sarkar gi Commissioner Home DGP Singh IGP Singh DIG Singh amasung district khudingmaki SP Singh su sarugya ki hairi US na sinkiba Gaza ceasefire gi yanaba sing adugi manung channa hingnaba polam pusilakpa ka hena wali USA gi Donald Trump na mangjin thaduna Arab ki lebak singa lonena Israel amasung Hamas militant ani gi marakta sognaba Gaza lan nongmai kapnaba lefanduna hana leramba fibamdagi asi anagi masing hantahanba ngamliba asi
point kun yawba ceasefire plan adunani adubu hyriba ceasefire gi kanglon aduda piriba awaba nanglaba Gaza gi miyamda yahongadaba matengi polamsing adu hauzik phawba tangai fadaba saruk adu yogadaba ka hena watpana maramna miyoi lakun henbarom awabagi kakhal adudagi lankhatpa ngamdana leiri pawge agency amana Israelgi military na pirakpa data singbu nainaraba matungda phongdorakpada mafam aduda leiriba awaba mateng panganaba tongan ba organization Singgi maikaidagi miyoi lakulom karimata mateng phangana leiri hairi October thada sanakhiba ceasefire deal adugi matung inna Israelna Gazada nongmada matengi polam puba truck satruk sanghali hairi adubu Israelgi maikaidagi phongdoksarakpada October 12 dagina hauzik fawbada nongmada truck samriga 58 khak Gazada yoba ngamli hairi Israelgi military body ama oiduna matengi polam yohanbagi thabak silliba COGAT na phongdorakpada hauzik fawbada chana thaknabagi polam truck lising 39 lom yaukhre adubu yanakhibagi matung inadi truck lising 53 ga chatruk oigadabani mateng pangliba lupsingna chana thaknabagi awaba nangliba miyoi asi athubada phangandrabadi makhatana asi ana tholakpa yai hairi Pokso ek ke makada khaidem December chahi kun phadok pikre lupa lakh mapan fine thina bakhangan kre haukiba sahi lising ani tara mapan da chahi shudriba nupi masa anida sexual offense athakibaga mari lenena Pokso ek ke makada Imphal East ke lamlai police station ke manung chanba nongdam maning lekai degi khaidem December Elias Suresh sahi nimpu apokpa Ranjit Maitei ngasi special just Pokso fast track special court 1 Manipur RK Memsagi Vensna sahi kun phadok pikibaga loinena lupa lakh ama fine thina bakhangan kre sahi noribi nupi masa anida sexual offense athakibaga mari lenena Pokso case number 14 of 2024 ga mari lenena fast track special court number 1 da sahi asigi November 19 kun mathoi amasung kun mapan da hearing chatharaba matungda khaidem December Elias Suresh asi mara leire haina laktokhibani loinena Ngasi special just Pokso fast track court 1 Manipur RK Memsagi Vensta sentence hearing chatharaba matungda maralgi matung inna December S.417 IPC ga mari lenena chahi ama thabak suba jailda aduga Pokso ek 2012 gi section 12 ki makhada chahi kun jail da lainaba amasung lupa lakh ama fine thina bakhangan kre karigumba fine ge sempam asi thiba ngamdaba tarabadi tha mari sonthana jail da laigadabani hyriba sentence ki matam asi punna oigadabani accused asi case asi ga mari lenena 2018 gi October 13 tagi custody da ihan hanba oina remand tawkibadagi 2019 gi February 2 fawba judicial custody da lairakibani maramaduna accused asi gi detention gi matam asi sentence of imprisonment US 428 CRPC ki matungena sentence matam asida ikaktagani code asigi makedigi victim asigi compensation ga mari lenena haukiba sahi 2019 ge September 13 da Manipur sarkarna Quantum of compensation ga mari lenena thokiba notification adugi matung inna state government na victim compensation fund natragana atopa US 357 ACRPC natraga atopa state government ke victim sing da pigadaba scam sing ke makada case asigi victim da lupa lakh amaga makhai pikhinaba Manipur sarkar gi secretariat home department na khangan kre loinena Masla Sagi member secretary na victim Gazian Singh aduning thina verification chatharaba matungda order asi phanglaba numitagi paraga numit kunthra negi manungda compensation gi senpham adu victim da pikadabani adubu hyriba senpham adu case asigi circumstance ki matung inna amasung angang adugi yaifanabagi damakta hyriba senpham adu topasingna lana sisinnakidanaba angang adugi account fixed deposit tawgadabani convicts asibuna warrant of commitment gi makhada jail da thajinaba khangan kre Syria da lanmi ani hat ki badu Trump na akan ba moong da pakum pigani hai kre USA gi President Donald Trump na Syria da ISIS ni singnaba singna attack torok pada USA gi lanmi ani amasung misam ama hat ki ba thawdo adubu yamna akan ba moong da pakum pigani haina phongdokre nongmai paiba mioi ama khakna Syria gi puwari oiraba Palmyrada Laiba US ke military base ta nongmai kapsilakpada lanmi ani amasung micham amma sekibani lanena atopa ahum amasung asok apanangki masigidamakta Donald Trump na akan mamuong da khut hangani haikre